ꯅꯪꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯃꯤꯅ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯍꯥꯏꯌꯦ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯇꯨꯡꯗ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯔꯣꯏ ꯁꯨꯃꯥꯏꯅꯅꯦ ꯄꯤꯁꯨꯝꯁꯦ ꯆꯥꯎꯗꯣꯏꯗꯣ ꯁꯥꯎꯅꯤꯡꯕꯅꯦ ꯕꯥꯁꯃꯣꯜꯗꯣ Hi ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ ꯀꯔꯤ ꯚꯤꯗꯤꯑꯣꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯄ꯭ꯔꯦꯡ ꯇꯧꯗꯣꯏꯅꯦꯕ ꯄ꯭ꯔꯦꯡꯁꯦ ꯀꯃꯥꯏꯅ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯍꯥꯏꯗꯤ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯏꯕꯥꯏꯒ ꯆꯤꯆꯦꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦꯕ ꯄꯨꯡ ꯃꯣꯏꯅ ꯊꯨꯡꯉꯕꯁꯦ ꯄꯨꯡ 6:30ꯗ ꯊꯨꯡꯉꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯄꯨꯡ 9ꯒꯤꯗꯨꯒ ꯍꯟꯈ꯭ꯔꯤꯅꯦꯕ ꯑꯗꯨꯅ ꯏꯕꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯆꯤꯀꯦꯟ ꯂꯩꯔꯒ ꯄꯣꯔꯛꯑꯦꯕ ꯑꯗꯨꯒꯤ ꯆꯤꯀꯦꯟꯗꯣ ꯊꯣꯡꯉꯦ ꯃꯥꯒꯤꯁꯨ ꯈꯔ ꯊꯝꯃꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯣꯏꯒꯤꯁꯨ ꯑꯩꯅ ꯈꯔ ꯄꯦꯛꯀꯤꯡ ꯇꯧꯔ ꯄꯤꯕꯤꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯃꯥꯒꯤ ꯉꯔꯥꯡꯁꯦ ꯃꯥꯒꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯦꯕ ꯅꯨꯡꯊꯤꯟ ꯆꯠꯈꯤꯕꯗꯨꯒꯤ ꯁꯨꯝ ꯍꯜꯂꯛꯇ꯭ꯔꯦꯕ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣ ꯇꯧꯔꯦꯕ ꯅꯣꯡꯉꯥꯜꯂꯒ ꯍꯣꯔꯦꯟ ꯄꯨꯡ 9:30ꯒꯤꯗꯨ ꯃꯥꯁꯦ ꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗꯦꯕ ꯉꯔꯥꯡ ꯂꯥꯛꯑꯝꯃꯦꯅ ꯍꯥꯏꯗꯣ ꯑꯗꯣ ꯏꯕꯥꯏꯗꯤ ꯖꯨ ꯊꯛꯇꯦꯕꯅꯦ ꯑꯁꯤꯒꯤꯁꯦ ꯊꯛꯏꯌꯦꯕ ꯁꯤ ꯀꯩꯅꯣꯝꯃꯒ ꯀꯧꯕꯅꯦꯕ ꯑꯁꯤꯁꯦ ꯊꯛꯏꯌꯦꯕ ꯆꯤꯆꯦꯅ ꯍꯥꯏꯕ ꯑꯁꯤ ꯌꯦꯟꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯃꯑꯣꯡ ꯆꯥꯗꯦ ꯃꯣꯏꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯄꯨꯔꯛꯑꯦꯕ ꯑꯗꯣ ꯒꯥꯔꯤꯗꯨꯒ ꯍꯥꯞꯆꯤꯜꯂꯒ ꯄꯨꯈ꯭ꯔꯒꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯑꯗꯨ ꯍꯥꯏꯕ ꯃꯇꯥꯡꯗꯣ ꯇꯥꯏꯃꯤꯡꯗꯣ ꯆꯞ ꯆꯥꯅ ꯑꯩꯁꯨ ꯅꯤꯡꯁꯤꯡ ꯋꯥꯈꯜꯁꯤꯒ ꯈꯜꯂꯤꯕꯅꯦ ꯑꯁꯤꯒꯤ ꯗꯤꯕꯥꯁꯦ ꯄꯨꯔꯨꯔꯅꯨ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯗꯤꯕꯥꯁꯦ ꯄꯨꯔꯨꯔꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯄ꯭ꯔꯦꯡ ꯇꯧꯔꯒꯦꯅ ꯍꯥꯏꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯁꯤꯒꯤ ꯗꯤꯕꯥꯁꯤꯅ ꯑꯁꯤꯒꯤ ꯕꯣꯇꯜꯁꯦ ꯑꯁꯤꯅ ꯇꯧꯔꯒ ꯑꯩ ꯄ꯭ꯔꯦꯡ ꯇꯧꯔꯒꯦꯅ ꯍꯥꯏꯔꯤꯕꯅꯦ ꯌꯦꯟꯅꯣꯡꯕꯁꯦ ꯑꯁꯤꯒꯤ ꯌꯦꯟꯅꯣꯡꯕꯁꯦ ꯈꯔ ꯂꯧꯊꯣꯛꯑꯅꯦꯕ ꯄ꯭ꯂꯦꯠ ꯑꯝꯗ ꯍꯥꯞꯆꯤꯜꯂꯒꯅꯦ ꯑꯗꯒꯤ ꯑꯁꯤꯒꯤꯁꯤꯅ ꯀꯩꯅꯣ ꯑꯉꯥꯡꯕ ꯆꯉꯥꯡꯗꯣ ꯃꯅꯨꯡꯗ ꯍꯩꯖꯤꯜꯂ ꯊꯝꯗꯣꯏꯅꯦꯕ ꯐꯃꯨꯡꯁꯦ ꯑꯩꯈꯣꯏ ꯇꯨꯝꯅꯗꯦꯕ ꯍꯧꯖꯤꯛꯀꯤ ꯑꯩ ꯑꯉꯥꯡꯁꯦ ꯃꯈꯥꯗ ꯇꯨꯝꯃꯦꯕ ꯑꯗꯨꯅ ꯐꯃꯨꯡꯁꯤꯒ ꯇꯧꯔꯒ ꯁꯖꯥꯏꯔꯒ ꯊꯛꯄꯩ ꯃꯑꯣꯡꯗ ꯊꯝꯗꯣꯏꯅꯦꯕ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯑꯂꯦꯡꯕꯁꯤꯗꯤ ꯌꯥꯝ ꯆꯥꯅ ꯍꯧꯒꯠꯂꯦ ꯀꯩꯒꯤꯅꯣ ꯃꯥꯗꯤ ꯃꯊꯧ ꯀꯥꯟꯅꯗꯕꯅꯦ ꯃꯥꯗꯤ ꯊꯦꯡꯅꯁꯨ ꯇꯨꯝꯃꯤ ꯆꯥꯅꯁꯨ ꯍꯧꯒꯠꯂꯦ ꯁꯛꯁꯦꯁ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯀꯩꯁꯨ ꯏꯔꯨ ꯃꯥꯏꯊꯗ꯭ꯔꯤꯌꯦꯕꯅꯦ ꯑꯩꯒꯤ ꯄꯤꯁꯨꯝꯁꯦꯀꯣ ꯅꯣꯛꯇꯤ ꯅꯣꯛꯅꯔꯛꯀꯅꯥꯕ ꯑꯩꯒꯤ ꯄꯤꯁꯨꯝꯁꯦ ꯑꯩ ꯖꯦꯛꯇ꯭ꯔꯤꯌꯦꯕ ꯉꯁꯤꯒꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤꯅꯦ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯁꯝꯁꯤꯁꯨ ꯔꯦꯠ ꯑꯣꯏꯈꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯦ ꯀꯂꯔꯁꯦ ꯀꯩꯅꯣꯝ ꯇꯧꯈꯠꯂꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒ ꯑꯩꯅ ꯕꯥꯁꯃꯣꯜ ꯇꯩꯁꯜꯂꯦꯕ ꯑꯩꯒꯤ ꯁꯝꯁꯦ ꯑꯗꯣ ꯑꯗꯨꯒ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅꯦ ꯄꯤꯁꯨꯝꯁꯦ ꯆꯥꯎꯗꯣꯏꯗꯣ ꯁꯥꯎꯅꯤꯡꯗꯅꯦ ꯕꯥꯁꯃꯣꯜꯗꯣ ꯆꯩ ꯑꯃꯈꯛꯅ ꯇꯧꯔꯒꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯖꯦꯛꯁꯜꯂꯤꯕ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯖꯦꯛꯁꯜꯂꯒ ꯑꯗꯨꯝ ꯊꯝꯃꯤꯕꯅꯦ ꯌꯦꯡꯉꯨꯁꯦ ꯄꯤꯁꯨꯝꯁꯦ ꯑꯗꯨꯝ ꯖꯦꯛꯁꯜꯂ ꯑꯗꯨꯝ ꯊꯝꯕꯗꯅꯦꯀꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯨꯆꯤꯟ ꯎꯔꯅ ꯊꯤꯕꯅ ꯈꯪꯉꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤꯅꯦ ꯐꯖꯅ ꯗꯨꯂꯥꯏ ꯇꯧꯔꯒꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯄꯤꯁꯨꯝꯁꯦ ꯖꯦꯛꯄ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯤꯅꯦꯕ ꯃꯃꯤ ꯃꯅꯥꯒꯁꯦ ꯑꯃꯨꯛ ꯆꯥꯎꯗ꯭ꯔꯤꯕ ꯀꯩꯁꯨꯝ ꯖꯦꯛꯇ꯭ꯔꯤꯌꯥꯕ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯌꯦꯡꯕ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯐꯤꯠ ꯇꯧꯅꯕ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯁꯦꯝꯃꯒꯦꯕ ꯃꯥꯛꯇꯤ ꯍꯦꯛꯇ ꯈꯪꯕꯅꯤꯅ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯑꯣꯡꯗ ꯊꯝꯗꯣꯏꯅꯦꯕ ꯀꯦꯃꯦꯔꯥꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯁꯦ ꯑꯩꯅ ꯎꯄꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯦ ꯁꯤꯒ ꯂꯩꯁꯤ ꯏꯁꯇ꯭ꯔꯤꯅꯦꯕ ꯁꯤ ꯏꯁꯇ꯭ꯔꯤꯅ ꯁꯤ ꯈꯥꯏꯕ ꯑꯃ ꯍꯦꯟꯅ ꯀꯨꯞꯈ꯭ꯔꯕꯅꯦꯕ ꯕꯦꯛ ꯁꯥꯏꯗꯇꯒꯤ ꯂꯧꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯑꯗꯨꯒꯤꯗꯣ ꯎꯒꯗ꯭ꯔꯥ ꯎꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯐ꯭ꯔꯣꯟꯗꯒꯤ ꯑꯣꯏꯅ ꯀꯦꯃꯦꯔꯥꯁꯦ ꯂꯧꯔꯤꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯈꯪꯗꯦ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯕ ꯃꯑꯣꯡꯗꯣ ꯌꯦꯡꯅꯁꯤꯀꯣ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯒꯠꯂꯕꯅꯤꯅ ꯄ꯭ꯔꯦꯡꯁꯦ ꯁꯛꯁꯦꯁ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯀꯤ ꯁꯤꯒꯒꯤ ꯃꯇꯨꯡ ꯑꯃꯅꯤꯒ ꯂꯧꯊꯣꯛꯑꯒꯦꯕ ꯑꯉꯥꯡꯕ ꯁꯤꯒ ꯂꯩꯔꯦ ꯈꯪꯗꯦ ꯃꯆꯨꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯆꯨꯁꯤ ꯀꯨꯞꯁꯜꯂꯒꯗꯤ ꯁꯨꯝ ꯊꯥꯗꯔꯒꯦꯀꯣ ꯈꯔ ꯃꯇꯨꯡ ꯃꯥꯟꯅꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕ ꯑꯩꯒꯤ ꯐꯤꯁꯤꯅꯦꯕ ꯐꯤꯁꯦ ꯈꯪꯈ꯭ꯔꯅꯦꯕ ꯉꯁꯤ ꯐꯤ ꯃꯇꯦꯛꯁꯨ ꯑꯃꯐꯥꯎ ꯐꯪꯗꯔꯦ ꯅꯣꯡ ꯇꯥꯕꯅꯤꯅ ꯐꯤ ꯃꯇꯦꯛꯁꯦ ꯀꯗꯥꯏ ꯊꯝꯃꯤꯅꯣ ꯈꯪꯕꯅꯦꯕ ꯅꯍꯥꯟꯗ ꯏꯂꯝꯕ ꯑꯁꯤꯒꯤꯁꯤꯅꯦꯕ ꯑꯁꯤꯒꯤꯁꯤꯁꯨ ꯈꯔ ꯆꯥꯏꯍꯟꯒꯦꯕ ꯐꯃꯨꯡꯗ ꯁꯤꯅ ꯃꯥꯒꯤ ꯈꯨꯗꯩꯅꯦꯕ ꯃꯥ ꯉꯔꯥꯡ ꯁꯦꯠꯂꯝꯃꯦ ꯁꯤꯁꯨ ꯑꯃꯨꯛ ꯊꯨꯞꯆꯜꯂ ꯊꯝꯈ꯭ꯔꯦꯕ ꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯏꯍꯟꯒꯦꯕ ꯄꯨꯡ 9:30 ꯇꯥꯔꯤꯕꯣ ꯂꯥꯛꯈꯤꯗꯦ ꯂꯥꯛꯑꯦ ꯈꯪꯉꯤ ꯒꯦꯠ ꯃꯈꯣꯟ ꯇꯥꯔꯦ ꯂꯥꯛꯑꯦꯕ ꯂꯥꯛꯑꯕ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯑꯍꯨꯝꯅꯦꯕ ꯑꯍꯨꯝꯁꯤꯒꯅꯦ ꯑꯩꯅꯅꯦ ꯑꯅꯤꯈꯛꯁꯦ ꯃꯀꯣꯛ ꯊꯥꯗꯠꯂꯒꯦꯕ ꯆꯥꯕ ꯃꯥꯟꯅꯕꯒꯤꯅꯦ ꯑꯗꯨꯒ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯒꯦ ꯑꯗꯨ ꯈꯪꯗꯅꯦ ꯑꯁꯤꯒꯤꯁꯦ ꯇꯣꯠꯁꯜꯂꯨꯗꯅꯦ ꯑꯁꯤꯁꯦ ꯇꯪꯈꯥꯏꯒ ꯊꯤꯗꯣꯛꯑ ꯄꯨꯔꯒꯦꯕ ꯇꯪꯈꯥꯏꯒ ꯆꯥꯕ ꯃꯥꯟꯅꯕꯒꯤꯅꯦ ꯁꯨꯃꯥꯏꯅ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯇꯦ ꯑꯩ ꯐꯣꯟ ꯇꯧꯔꯛꯇꯦ 9:30 ꯇꯥꯔꯕ ꯍꯜꯂꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯉꯔꯥꯡꯗꯁꯨ ꯐꯣन ꯇꯧꯕꯤꯔꯨꯗꯦꯅ ꯐꯣन ꯍꯜꯂꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯃꯥꯟꯅꯕꯗꯣ ꯐꯣन ꯇꯧꯔ हंगे भैया वो ड्यूटी से आ गया क्या वो तो कल भी फोन है एक बार भी फोन नहीं किया अभी भी फोन किया है वो फोन नहीं उठा रहा है
अच्छा मैं तो डर गया कल से भी फोन नहीं किया है मैं फोन किया फोन भी नहीं उठा रहा है कल से अभी पहुंच गया ओ ठीक है भैया हाँ हाँ रखती अभी मैं आपको बोला है अब स्माइल करना नहीं दुनिया वाले तो तू लोग ले nhà ăn chồng là để thấy mình tao đâu làm gì thế cái này bạn còn đâu vậy gọi đi xin hả gọi đi xin biết trên cái thiên rồi trên thiên rồi là thế nhỉ mình tưởng mà lấy đến mình không biết là gì ai em biết đây mình cô bạn cả đi rồi有人。 Ăn hả? À, có đang rồi. Ở đây anh ba một giá bia này là ngao rồi. Hào cái mà là cái tôi đâu thầu cái này mình đang muốn tấu đầu con nữa mà đâu đâu rồi. sao biết tận rồi Thì bé là không nguyên rồi nè. Cùng bà bạn đi đâu đi vậy? Bạn nào để vào chỗ lui vậy? Bạn nào lên để đối chồng nó không bạn đi đâu đi vậy? Sao? ngay thôi nó là mang những tôi cần phải phát nó mang không có nơi rồi chìm là thì nhấn vào vậy thì Có sao không? không có phải nó đi với tôi Thế nào đó? cái chương trình gì no, 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 no. Bia này thì không gì gì à? Hả? Itu si betul kayak ini si betul kayak ini Jangan lah. Tụi bay bia mà chung mai saya ini kurang hangat hả? Đi qua đây có máy không như vậy? đâu phải Con có thùng nước rồi. Mà tin làm sẽ làm người đi thôi. Đi thuốc rồi. Đang ao phần đầu tiên gì? cái được tiền Đang thả ra rồi máy không người này không? hả nhá Thế nào này? Thế nào? Má cân không đâu bạn? no, 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 no. Màn rồi. À, cái màn rồi. Cái vợ. Cái hàng thủ đi bây giờ. Một gạo luôn. Ngang thật bây giờ. tổng là sẽ bảo Đến rồi bạn, đi bay làm nè bạn. À, đi bay lại để vào ngã chuẩn ngã được xe ngày không mới đi này rồi. Ngã được làm nè bạn. Giờ đi bay để đi nha bạn. Nên đi cái khai đồ thông ngoài, chỉ phim này phim đã tiền rồi đó. Khai đồ thông của đồ này. Đi bay là xin cho pu rồi làm đồ cái đấy nào. Xin làm đúng rồi, có tiền ngắm tàu cái bằng rồi chết nuôi rồi, tiền cho cái đó. Nuôi rồi, tiền ngắm tàu cái nào rồi. Thật đơn hả mẹ rồi. nên chuyện nào không vậy À, ủy ban một cái này bây giờ. Đây không? Em nói cái bây giờ. Tôi nằm trên đi bà. ꯑꯩ ꯄ꯭ꯂꯦꯟꯁꯦ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛ ꯈꯣꯠꯄꯁꯦ ꯍꯩꯇꯕꯅꯤꯅꯅꯦ ꯃꯥ ꯑꯗꯨꯝ ꯈꯪꯈ꯭ꯔꯦꯕ ꯑꯗꯨꯗꯩ ꯀꯩꯅꯣ ꯇꯧꯕ ꯃꯥꯛꯇꯤ
ꯑꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯅꯦ ꯖꯨ ꯊꯛꯄ ꯈꯣꯠꯄꯁꯦ ꯇꯧꯗꯦꯕ ꯄꯤꯊꯛꯇꯦꯕ ꯑꯉꯥꯡꯁꯤꯡ ꯆꯥꯎꯔꯕꯅꯤꯅ ꯖꯨ ꯊꯛꯄ ꯈꯣꯠꯄꯁꯦ ꯑꯩ ꯏꯃꯨꯡꯗ ꯄꯤꯊꯛꯇꯦꯕ ꯃꯣꯏ ꯃꯃꯥꯟꯅꯕꯒꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯔꯁꯨꯅꯦ ꯏꯃꯨꯡꯗ ꯅꯣꯡꯐꯥꯎ ꯄꯤꯊꯛꯇꯦ ꯌꯥꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯣꯕ ꯖꯨ ꯁꯨꯃꯥꯏꯅ ꯊꯛꯅ ꯈꯣꯠꯅ ꯇꯧꯕꯁꯦ ꯏꯃꯨꯡꯗ ꯇꯧꯕꯗꯣ ꯑꯉꯥꯡꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯅꯪꯅ ꯉꯥꯡꯉꯤꯕꯁꯤꯅ ꯏꯃꯨꯡꯗ ꯅꯣꯡꯐꯥꯎꯁꯨ ꯇꯧꯗ꯭ꯔꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯃꯤꯅ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯍꯥꯏꯌꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯖꯨ ꯊꯛꯇꯅ ꯑꯗꯨꯝ ꯇꯧꯅ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯅꯤꯅ ꯍꯥꯏꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯅꯦꯕ ꯃꯥꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯀꯅꯨ ꯍꯥꯏꯅ ꯉꯥꯡꯉꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯈꯤꯇꯪ ꯈꯛꯇꯤ ꯑꯗꯨꯝ ꯍꯥꯞꯄꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯌꯦꯡꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ ꯑꯗꯣ ꯃꯇꯨꯡꯗ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯑꯣꯏ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩ ꯇꯧꯔꯛꯑꯣꯏꯒꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯔꯥꯏꯗꯣ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤꯕ ꯑꯗꯨꯏꯗꯣ ꯑꯩ ꯈꯪꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯊꯝꯃꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯕꯥꯏ ꯕꯥꯏ